시길래 더 진이해. mayam akhoi ngasi di mu isa no pa ka dum lai hectare Manang may man kumusi. usi sigi muro met padine kwai pam khun ne ta pai de sawati aduni aduga kenom na gi marak thana koi koi ngi batang harak pato ai si koi ka tat pade ngapum makuk male phade na ina ka tab sin alaga ngapum gi makuk am leidana adu jang hei da poto male tare adugi po ne ko adugi silere isa si je Jam food naman ay eh. ꯆꯦꯝꯐꯨꯠ ꯑꯃ ꯍꯥꯞꯆꯜꯂꯦ ꯃꯁꯤꯗꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯧꯗꯣꯏ ꯄꯣꯠꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯂꯦꯟꯖ ꯃꯌꯥꯝꯅ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯅꯣꯏ ꯁꯤꯔꯅꯤ ꯃꯨꯛꯕꯥꯡ ꯐꯖꯅ ꯇꯧꯔꯣ ꯍꯥꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗꯤ ꯈꯤꯇꯪ ꯐꯖꯗꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯈꯔ ꯆꯦꯂꯦꯟꯖ ꯇꯧꯖꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯒꯤꯗ ꯑꯗꯨꯗꯨꯅ ꯃꯔꯝꯗꯤꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯆꯦꯂꯦꯟꯖ ꯇꯧꯔꯒꯦ ꯇꯧꯅꯤ ꯉꯁꯤꯁꯦ ꯃꯨꯛꯕꯥꯡꯁꯨ ꯑꯣꯏꯕꯤ Kumain na haron. ꯉꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯁꯤꯗ ꯅꯪꯅ ꯇꯞꯅ ꯆꯥꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯆꯥꯛꯈꯣꯝꯁꯦ ꯅꯪꯒꯤ ꯕꯥꯏꯠꯁꯦ ꯁꯤ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗꯅ ꯂꯣꯏꯁꯤꯟꯕꯗꯣ Acha. ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯉꯝꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯥꯏꯀꯣ Yay. ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯀꯃꯦꯟꯇ ꯌꯥꯏ ꯌꯥꯗꯦ ꯑꯗꯣ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯁꯤꯒꯨꯝꯕꯒꯤ ꯆꯦꯂꯦꯟꯖꯁꯦ ꯇꯧꯍꯟꯅꯤꯡꯉꯤ ꯐꯖꯗꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ठीक है. ꯑꯗꯨꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯑꯍꯥꯟꯕꯒꯤꯗꯤꯅꯦ Siksi. ꯍꯧꯔꯁꯤꯗꯤ ꯑꯗꯣ ꯑꯗꯨꯝ ꯍꯧꯔꯒꯗꯤ ꯑꯗꯨꯗꯤꯀꯣ Dum horas. 3 2 1 스타트! Asta. 소신 떠래. Oh, wo ha ka ba? 바이트 마신 거니까 아이다 막 건강하지. Ayong na nga li. 우리 매암나 TV로. 뭐랄까? 하우스나. Ha? 바이트 마신 거 비디오로 가는 이야기야. 난 TV로 할까? 아니 네가 떠라네. Nahan uk mana sabi mo gitu. Ada yamang na marum si ur jana ide. Ya, si yamang ini hum ni na lai ba. 나 떼기 과. 들어가 이거 왜 나와? 마신 튀는 거. 그냥 죽게도. 빵을 빵이야. 서로 쿠다니 빠이 됐지. 그냥. Ayun, ay pa yun. 아유 빠이 거. Ang salu sa pwede masing bawra ba? 아 빠져요. Yang 쿠다니 마하미 거 kem warung bibe. Hay daw ya. Matong malas sa mga oil lang ba? 뭔 메로 장. Clean way ka. nang lại đó. Kaya ba? Thì có lên mà thấu tàu kìa. Tàu cái tàu mình đi dậy thang rồi. Ha. Mua người phải cái tàu kìa. Hào ấy chứ. Xem mặt ở trên này.
ꯆꯦꯂꯦꯟꯖ ꯇꯧꯗꯣ ꯁꯤ ꯌꯥꯝ ꯐꯩ ꯍꯥꯎꯕ ꯃꯍꯥꯎ ꯂꯧꯔ ꯆꯥꯗꯣꯏꯁꯨ 땅에 누르니까. ꯃꯍꯥꯎ ꯈꯪꯍꯧꯗꯦꯕ ꯃꯍꯥꯎ ꯈꯪꯍꯧ ꯇꯥꯔꯗꯤ ꯑꯍꯥꯎꯕꯗꯣ ꯂꯧꯕꯗꯣ ꯐꯪꯍꯧꯗꯦꯅ ꯃꯍꯥꯎ ꯂꯧꯔ ꯆꯥꯕꯁꯨ Punishment này có đang máu nó có tạm dọn. Có một xin. ꯑꯗꯨꯗꯤ ꯆꯥꯛꯇ ꯑꯃꯨꯛ ꯆꯧꯔꯒꯅꯦ ꯃꯇꯝꯅ ꯇꯥꯡꯕꯒꯤ ꯃꯔꯝ ꯂꯩꯔꯝꯃꯦ 이 ꯄꯣꯠꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥ ꯐꯖꯔꯣꯏꯀꯣ ꯍꯣꯔꯦꯟ ꯑꯁꯣꯝꯗ ꯃꯤ ꯎꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯈꯥꯗ ꯂꯨꯝꯃ ꯆꯥꯎꯔꯒꯦ ꯇꯧꯔꯒ ꯆꯥꯛꯁꯦ ꯁꯥꯔꯦꯅꯦ ꯃꯍꯤꯗ ꯃꯍꯤꯗ ꯑꯣꯏꯅꯝꯅ ꯍꯥꯎꯋꯦꯕ ꯉꯁꯤꯗꯤ ꯂꯣꯏ ꯂꯣꯏꯁꯤꯟꯅꯗꯣꯏꯅꯤꯀꯣ ꯅꯪ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯉꯝꯃꯦ ꯈꯪꯉꯦꯕ ꯆꯥꯔꯛꯄꯗ ꯑꯗꯨꯝ ꯃꯣꯔꯣꯛꯇꯒꯤ ꯂꯦꯇꯁꯀ ꯇꯧꯕꯁꯤꯗꯤ ꯁꯤꯗꯤ ꯀꯃꯟꯅꯦ ꯀꯃꯟ ꯑꯣꯏꯔꯤ ꯃꯇꯨꯡ ꯂꯧꯊꯒꯦ ꯍꯥꯎꯃꯟꯈ꯭ꯔꯦ ꯁꯥꯏ ꯃꯣꯏ ꯕꯗꯣꯏ ꯕꯥꯔꯣ ꯏꯟꯖꯥꯡꯗꯤ ꯈꯪꯗꯦ ꯑꯅꯤꯃꯛꯇꯤ ꯏꯟꯖꯥꯡꯗꯤ ꯏꯟꯖꯥꯡꯗꯤ ꯍꯥꯎꯗꯣꯔꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯣꯏ ꯁ꯭ꯋꯥꯏꯒꯤ ꯆꯦꯡꯁꯦ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯕꯅꯤꯅ ꯄꯨꯂꯞ ꯈꯣꯞꯆꯜꯂꯨ ꯌꯥꯗ꯭ꯔꯦꯕ ꯌꯨꯝꯒꯤ ꯆꯥꯛꯇꯣ ꯑꯣꯏꯇꯥꯔꯗꯤ ꯄꯨꯟ ꯄꯨꯟ ꯂꯥꯛꯇꯧꯕ ꯄꯨꯛꯄꯗ ꯖ꯭ꯌꯥꯎ ꯖ꯭ꯌꯥꯎ ꯀꯦꯜꯍꯧꯋꯦꯃꯦ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯂꯨꯝꯕ ꯇꯤꯜꯍꯧꯁꯤ ꯊꯨꯝꯃꯦ ꯃꯁꯤꯡꯁꯦ ꯑꯩꯅ ꯌꯥꯝꯃꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯃꯊꯪ ꯅꯪ ꯑꯃꯁꯤꯁꯨ ꯂꯣꯏꯗ꯭ꯔꯦ ꯆꯝꯐꯨꯠꯂ ꯆꯝꯐꯨꯠꯇꯤ ꯂꯣꯏꯔ ꯃꯥ ꯅꯪꯒꯤꯗꯣ ꯆꯝꯐꯨꯠꯁꯨ ꯂꯣꯏꯗꯦ ꯍꯥꯎꯈ꯭ꯔ ꯄꯣꯠꯁꯦ ꯑꯩ ꯌꯥꯟꯍꯟꯕꯤꯒꯦ ꯆꯝꯐꯨꯠꯁꯦ ꯑꯩꯅ ꯂꯥꯁ ꯆꯥꯒꯦ ꯇꯧꯕ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯟꯅ ꯆꯥꯛꯈꯣꯟ ꯌꯥꯝꯗꯒꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯒꯤꯗ ꯚꯤꯗꯤꯑꯣ ꯍꯧꯔꯝꯗꯥꯏꯗ ꯁꯣꯏꯗꯅ ꯄꯅꯤꯁꯃꯦꯟ ꯍꯥꯟꯅ ꯍꯧꯒꯦ ꯍꯥꯏꯇꯥꯔꯦ ꯌꯥꯡꯈꯣꯏ ꯆꯥꯁꯤꯗ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜꯗꯤ ꯑꯩꯅ ꯉꯝꯃꯦꯅ ꯈꯜꯂꯦ ꯋꯥꯈꯜꯗꯤ ꯑꯩꯅꯁꯨ ꯑꯩꯅ ꯉꯝꯃꯦꯅ ꯈꯜꯂꯦ
ꯃꯥꯡ ꯐꯠꯇꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯇꯧꯍꯟꯅꯤꯡꯕ ꯑꯇꯣꯞꯄ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯏꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯇꯧꯅꯗꯕꯩꯅ ꯑꯃ ꯀꯥꯇꯨ ꯀꯥꯔꯟ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯌꯥꯕ ꯑꯗꯨꯗꯤ ꯌꯥꯏ ꯀꯥꯏꯅꯔꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯐꯔꯦ